Akashvani Imphal Khetrimayum Chitrabhanu na pau pazari ahanbada maru oiba pau. Drug amadi khulai lalonba yauna puna miyoi teret security force na fare. India Meteorological Department Imphal Center na hari lakliba numit kharani asida rajya sigi zila pumnamakta nungsit amadi aka araw yauna nong chugani amasung Pradhan Mantri Narendra Modi ki pukningi wa man ki baat ki chama kuntrani tuisuba episode ngasi ayu pung tara mathoida Akashvani ki thongde sandokani. Drug amadi khulai lalon ba yauna puna miyoi tare security force na fare Manipur Police Control Room gi cherol amana hai haukiba irai numita khulai lalon bada jenabani haiba miyoi ama Imphal East ki porampat ayang pali lambi degi security force na faki miyoi astegi local med nomai ahum magazine ani phangle hairi Jiribam zila gi dibong awang lekai digi miyoi ama hand grenade ani amadi nomai maru manga ga kona na fare police ki paw asina makhata na hai security force tangarang Imphal East zila gi hapta kangjebung area degi RPF PLA gi Hakchin Bamio ama fare UPPK gi Kardani hai Bamio amaso Imphal East Zilagi Ising Tenbi Mapan Lekai digi ngarang fare hairi Marasida Narcotics Control Bureau yauna security gi apun bakangbu amana Churachan Punzilagi ngathal ground da achat o sing check toringai da DI tata amada drug purak Bamio ani ngarang fare mio sing astegi sapon kep chani sungna tere ta hablamba heroin fare hairi amarob da Churachan Punzilagi matijang amasung tol zangkhul da ti humba ki thabu chathabada 81 mm की मोटार वोम अनि फंगबंगम खरे हाइरी NDPS का मरी लेनब केस सिंह थिजनबगी मतंगदा ट्रेनिंग सेशन अमा तेनोपल डिस्ट्रिक्ट हेडक्वार्टर्स दंगरांग पांगथोखरे NDPS की पब्लिक प्रोसिक्यूटर एडिशनल पब्लिक प्रोसिक्यूटर अमसुंग पोक्सो की प्रोसिक्यूशन डिप्यूटी डायरेक्टर ना पुलिस की इन्वेस्टिगेटिंग ऑफिसर सिंह अमसुंग पर्सनल सिंह द ट्रेनिंग पीब गलोनना पुलिस अमसुंग प्रोसिक्यूशन अनि गे मरकता निंगथीना पाव फाउनदुना मतिंग पिनबगी तंगाई फदब वफुंग कयासु फोंगदोखी India Meteorological Department Imphal Center na hairi lagliba numit kharani asida rajya asigi zila pumnamakta nushit amadi akha araw yauna nong chugani Imphal East, Imphal West, Jiribam, Bisnupur, Kakching, Senapati, Tamenglong amasung Frezol da ngasi akha araw yauna nong chugani haina orange alert laukthokre Amarom the orange alert asigi yenglaga Kakching District Administration na miyam da section thorang lokhut kinanaba cherol ama thokre cherol aduna hai Miyam na turen torban kayak payaba mapam sing da cheksina lainaba nong chingi phibam phalaktriba phawba lau shungi thabak sing lepa yauna ate khudon thingai oiba mapam sing degi lapna lainana ba khangalakli Family Welfare Services Imphal amadi Manipur State Has Committee na shinduna chei asigi oina has kadaba jatrik sing hida kaptopagi camp amangarang Imphal gi Family Welfare Complex sa pangthokre Family Welfare Services ki Director Dr. N Binona hai Saudi Arabia da has kadaba Manipur gi has jatrik sing longnagan balaina degi ngak thongnabagi pandam da hida kaptopagi thabak asi pakhatpani punna has jatri chom humbudra mapan da hida kaptokre Assam Rifles na singjamai gi maira pabi sing lilongi tukan mapu amasing karbawala sing Chandrakrong amasung Thawal gi na sing amadi Manipur gi tongan ba mapam singi community gi member amadi village sip singa punna unakre Raja sita leminare ba purupum na amato oina nungsi janana leminabagi pandam da thorang asi pangthokpani amarom da Assam Rifles na CIC singat amasung Metro Zone Health Service ka kapuna sinduna health camp ama St Joseph School da pangthokre maduda medical staff singna lem na layang bagalone na hidak langtak sing su pikhi Naina sing amasung Sports Authority of India SDC Imphal na thangta lushing sana konungi tengbangalone na sagolban lukrapam lekaida nominini chatarakiba thangta changdam na balising ani kuntaru ngasi loshilagani loshin begi thoram da sapam kunjekeshor MLA saru yagani tabiriba pawasi Akashvani Imphal dagini Pradhanmantri Narendra Modi ki pukningi wa man ki baat ki chama kuntrani toisuba episode ngasi ayu pung tara mathoida Akashvani ki thongda shandokani thoramasi AIR News DD News PMO amasung Information and Broadcasting Mantraloy gi YouTube channel singa su live streaming tawduna sandokani thoramasi LRS Rochanpur da su sandokani masigi Manipuri wanto Pradhanmantri na wangang ba hek loibaga Akashvani Imphal na sandokani
masing asi numidang pung nipan dasu amuk hana sandokani direct loan sindana hayeng sandokani Rajya Mari amasung Union Territory Puducherry da pangthokadriba Vidhan Sabha Mikhal gi yenglaga exit poll tawba thingle hiram masgi matang da Puducherry gi Chief Electoral Officer T Jawahar na hai ating basi Puducherry gi oine April 8 gi ayup pung 3 gi horaga April 8 gi numidang wairam pung 3 makhai phawbani amoromda Assam da tangkak amukhakdang da pangthokadriba Vidhan Sabha Mikhal asida Jalukbari Vidhan Sabha Kendra asi yamna maru oiba kendra amu oiri seat chama kontaruk leba Assam Vidhan Sabha gi Mikhal April 8 da pangthokani Jalukbari Vidhan Sabha Kendra da Mukhyamantri Himanta Biswa Sharma Indian National Congress ki Bidisa Nyok amasung Independent Mirep Deepika Dasna lamba thengnagani Kendra sida punna voter lakh ani lising taruk lom lei hairi Arunachal Pradesh ki Mukhyamantri Pema Khandu na Subansri Hydroelectric Project ki senga sagat pigi thabak sing yeng singkre Mukhyamantri na National Hydroelectric Power Corporation ki official sing amasung project asida thabak shuriba miyoy sing kasu unaki Subansri Lower Hydroelectric Project asi chahi asigi December fawo da lushinduna mai megawatt lising ani puthokna ba pandam thamli masna leba asigi oina khwaidigi chawba hydroelectric project ama oiba ngamlagani Donor Manti Jodi Aditya Sindhyan Hairi Bharat amasung Global South ki marakta awanongpo raja singna thong oiri Masina Malengi Thakta Seltum Amadi Cultural Exchange Tobada Achoba Thodang Lauri Delhi University ki Hindu College ki North East Cell na Pangthokpa Taramanga Shuba Chahi ki Cultural Festival NETM Lisingani Kontaruk da Saru Yaraduna Sri Sindhya na hai Awangnongpo ki raja singna tongan balam kyada mangzal thana chali mangna hai festival asina awangnongpo lamdamgi inakulaba nat chanabi energy amadi tobo ngambasing adu udnanabagi tanja ama pire mangna hai Pradhan Mantri Narendra Modi ki liching makhada awangnongpo lamdamda jaun ahongbo purakpa ngamle Sarkar na hari leba sig oina petrol pump sing da petrol amadi diesel sing marang kaina leri sarkar na thokpa cherol aman hai leba as da LPG refill lak yang mari hena pikre pawsina makhata na hai refinery sing mahusa gu mathoktori amadi commercial LPG gi allocation su cha da humputra da hingatle ngasi phongba pawsi singe maru oiba pawgi tama hausi ngangbam amukhomba leire amukhomba Thagachari Chitrabhanu Ain kaina changsilakpa mitop sing khandoktuna Maribakta halan khinabagi matangda lising machamapan marfu amasung lising machamapan fudra marida sarkar ga yanakhiba wafam sing sahi sigi April tha phaw munungda thabak ton thoknaba emsuna aroi matam thakre haina Sangai Express English edition da ahan headline tori Tangkhul MLA ahum yauna CSO singna siamu nakre NIA gi case hantu haina memorandum pisan kre haba pawasi sanalibakta ahan headline tori Vibrant Village Program 2 gi matang da workshop pangthokre BV Program 2 gi makhada Manipur gi border district manga gi khul chamani phum do sangwalakani haina Mukhyamantri Yunam Khemsa na phongtok gi wafam amasu pawsi sida ani choba headline piduna phongli Sangai Express Manipuri edition da CSO singi census ki mifam April 12 da yeithokre laingak na ngamle taw miyam na ngamle thingani haina campaign for just and fair delimitation na phongtok gi wafam ahan ba headline tawri Imphal flight service athubada hawna ba khanna khre ba paw amasu pawsi sida ani choba headline tawri Pona from the CM Khemsana Amit Sabu visionary leader amani thagat khre BV2 na district mangagi khunggangching chakhot handuna mahau yawna hingan ba ngamgani haina chief minister na phongdo ke wafam ahan ba headline tawri April amadagi uniform setana strike changchilagani haina BDF sna phongdo ke wafam amasu pawsi sida ani choba headline tawri Huelan Pauda Singda Dam Manaki Ningtham Loktagi Fangba Saru Polangi DNA test Tobinaba Laisram Kamal Babugi Imungna Police Taksin Kre Police na Lakholakiba Saru Polang Rimski Merel Sangda Purokrabasu Postmortem Examination Tawdri Haiba Pau Anishoba Headline Tawri Mito Conducting Ida Census Pangtok Payaro Haibi Kongjang Kansilagli Haiba Pau Masu Maru Pau de Pongli Narogi Todangda Leibak asigi international border da leiriba khunggangching chamgatpada Manipur gaina khunggang samani phumdo yaure CM haiba paw ahan headline tawri free movement yadringai IDB singmayum da hanjindringai da karamda census niyam chuna pangthok dori bano JFD haiba paw amasu pawsi sida ani sob headline tawduna phongli People's Chronicle da census tawdringai da NRC taw haiba miyami kholaw kansilagli haina ahan headline tawri Additional Chief Secretary Anurag Baspaina Imphal International Airport ki Anova Airport Terminal Junction Kre Haiba Pawamasu Maroi Pawna Phongli Manipur Melda RAM scheme gi makhada numi humni chatharakpa capacity building workshop lotion Kre haina ahanba headline tawri Chitrabhanu
Thagachari Amukhomba Aroibada Maroiba Pau Amuhana Drag Amadi Kulala Lomba Yauna Puna Mui Tere Security Force Fare Indian Meteorological Department Imphal Center and Hari Lagliba Nimikarani Asida Rajasiki Zela Puna Mokta Nushit Amadi Akara Yauna Nong Chugani Amasung Pradhan Mantri Narendra Modi Pungiwa Man ki Baat ki Chamakuntrani Choice episode Ngasi Ayu Pungtara Matoida Akashvani Gitong de Shandokani Paul Rizeri.